ꯑꯩꯈꯣꯏ ꯊꯔꯣꯏ ꯊꯣꯡꯕꯒꯤ ꯍꯧꯖꯤꯛ ꯉꯧꯕ ꯍꯧꯔꯦ ꯊꯔꯣꯏ ꯍꯥꯞꯆꯤꯟꯖꯔꯛꯑꯒꯦ ꯍꯥꯞꯆꯤꯟꯖꯔꯛꯑꯒꯦ ꯍꯥꯞꯆꯔꯣ ꯑꯗꯨꯝ ꯋꯥ ngầu đây họ nè đó hello xin chào mèo Hi ma'am. Ada ahan waktu aku koruk sini mai kai tigi mèo bu koi tam tam na uksari norung kurum jari ngasi ja koi yamba ai ya thang bu phambira koi inaw ni pa ne ngasi ja koi chamna koi ge yamba na koi tharoi je challenge ama sum tau je na masing si apa apa logdar masing he na yamna chupa ngam bai challenge ama sum tau je na samna tau bane koi yamba jina tharoi je thong bi bane koi inaw ni pa ji challenge ya ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯤ ꯉꯁꯤꯗꯤ ꯅ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯆꯦꯂꯦꯟꯖꯁꯤ ꯇꯧꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯔꯣꯏ ꯂꯩꯔꯦ ꯁꯤꯗ ꯑꯗꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯤ ꯈꯔ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟꯅ ꯍꯩꯕ ꯌꯥꯕ ꯇꯣꯠꯄ ꯌꯥꯕ ꯈꯔ ꯊꯝꯖꯔꯦ ꯌꯣꯡꯆꯥꯛꯁꯤꯡꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯗ ꯑꯩꯈꯣꯏ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯀꯣꯠꯅꯅꯕ ꯇꯤꯜꯍꯧ ꯆꯅꯝ ꯈꯔ ꯊꯝꯖꯔꯦ ꯁꯤꯗ ꯊꯣꯏꯗꯤꯡ ꯑꯆꯨꯕ ꯈꯔ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏ ꯀꯥꯡꯁꯣꯏ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕꯁꯦ ꯍꯧꯖꯔꯛꯑꯒꯦ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯧꯔꯁꯤ ꯑꯩꯈꯣꯏ ꯆꯥꯝꯅꯕ ꯑꯃ ꯂꯩꯈꯤꯕꯗꯣ ꯁꯤꯗ ꯍꯥꯟꯅ ꯆꯥꯝꯖꯁꯤ ꯀꯣꯝꯄꯥꯛꯇ ꯑꯗꯨꯝ ꯆꯥꯝꯁꯤ ꯇꯝꯃꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯔꯒꯦ ꯑꯄꯥꯝ ꯑꯄꯥꯝꯕ ꯑꯗꯨꯝ ꯂꯧꯔꯣ ꯆꯥꯅꯕꯤꯅꯤꯀꯣ ꯊꯔꯣꯏ ꯃꯁꯤꯡꯁꯦ ꯑꯗꯨꯝ ꯆꯦꯂꯦꯟꯖ ꯇꯧꯅꯕꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯆꯦꯂꯦꯟꯖꯅꯦ ꯆꯝꯅ ꯆꯦꯂꯦꯟꯖꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖ ꯈꯛꯇꯅꯤ ꯃꯁꯤꯡ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯇꯥꯅ ꯆꯨꯞꯄꯗꯨꯅ ꯁꯨꯃꯥꯡꯗ ꯔꯥꯎꯟ 10ꯔꯛ ꯆꯦꯜꯍꯟꯕ ꯔꯥꯎꯟ 10ꯔꯛ ꯆꯦꯜꯍꯟꯕ ꯔꯥꯎꯟ 10ꯔꯛ ꯆꯦꯜꯍꯟꯕꯗꯣ ꯄꯥꯅꯤꯁꯃꯦꯟ ꯑꯣꯏꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯞꯁꯤ ꯉꯁꯤꯒꯤꯗꯤ ꯍꯥꯞꯄꯣꯏꯁꯤ ꯃꯤꯅ ꯆꯥꯁꯤꯜꯂꯒ ꯔꯥꯎꯟ ꯆꯦꯟꯕꯁꯦ ꯋꯥꯅꯦꯕ ꯌꯥꯔꯦ ꯍꯧꯔꯁꯤ ꯑꯣꯀꯦ ꯊꯔꯣꯏ ꯍꯥꯜꯂꯧꯔꯒꯦ ꯊꯔꯣꯏ ꯆꯦꯂꯦꯟꯖ ꯃꯩ ꯈꯛꯇꯪ ꯇꯣꯠꯀꯦ ꯍꯥꯟꯅ ꯆꯝꯊꯣꯡ ꯃꯤꯈꯩꯊꯔꯣꯏ ꯃꯤꯁꯤ ꯍꯥꯎꯅ ꯊꯔꯣꯏ ꯊꯔꯣꯏ ꯍꯥꯞꯐꯝꯁꯦ ꯈꯤꯇꯪ ꯍꯥꯞꯐꯝ ꯊꯔꯣꯏ ꯆꯨꯞꯄꯒ ꯍꯥꯞꯅꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯩꯗꯤ ꯃꯁꯤꯡꯁꯤ ꯅꯨꯡꯉꯥꯏꯅꯕ ꯑꯩ ꯁꯤ ꯊꯝꯃꯅꯤ ꯌꯥꯏ ꯑꯗꯨꯗꯤ ꯊꯝꯃꯅꯤ ꯆꯨꯞꯄ ꯌꯥꯗꯦ ꯐꯦꯜ ꯑꯣꯏꯗꯧ ꯃꯥꯜꯂꯤ ꯑꯩ ꯁꯥꯏ ꯊꯝꯒꯦ ꯑꯃ ꯍꯥꯎꯏꯅꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯄꯥꯝ ꯑꯄꯥꯝ ꯂꯧꯅꯕꯤꯅꯤꯀꯣ ꯀꯩꯝꯇ ꯕꯦꯔꯥ ꯂꯩꯇꯦ ꯆꯨꯞꯄ ꯌꯥꯗꯕ ꯌꯥꯎꯋꯦ ꯌꯣꯡꯆꯥꯛꯁꯤꯡꯁꯨ ꯌꯥꯎꯋꯦ ꯍꯥꯎꯔꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯁꯦ ꯑꯩꯒꯤ ꯑꯦꯛꯇꯔꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯏꯠ ꯖꯦꯀꯦꯠꯀꯤ ꯑꯦꯛꯇꯔꯗꯣ ꯁꯣꯝ ꯂꯩꯁꯦ ꯃꯣꯔꯣꯛꯇꯤ ꯁꯥꯏꯑꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯃꯣꯔꯣꯛꯇꯤ ꯈꯔ ꯁꯥꯏ ꯃꯣꯔꯣꯛꯁꯦ ꯅꯪ ꯁꯥꯗ꯭ꯔꯗꯤ ꯍꯥꯎꯔꯣꯏꯗꯣꯏꯕ ꯃꯣꯔꯣꯛ ꯈꯔ ꯌꯥꯝꯃꯟꯈ꯭ꯔꯦ
ꯍꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯥꯕꯗ ꯉꯥꯎꯖꯩ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕꯅꯤ ꯀꯟꯅ ꯇꯝꯕꯤꯗꯅ ꯆꯥꯕꯗ ꯀꯟꯅ ꯉꯥꯎꯈꯠꯂꯦ ꯈꯔ ꯇꯣꯏꯅ ꯇꯧꯔꯛꯀꯦꯅꯦ ꯀꯣꯔꯧ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯗꯩ ꯄꯥꯔꯤ ꯃꯨꯛꯕꯥꯡ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯇꯧꯕꯤꯔꯛꯄ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯒꯤ ꯆꯦꯅꯦꯜ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯁꯤꯁꯇꯔ ꯃꯣꯟꯖꯤꯇꯥ ꯑꯔꯥꯝꯕꯝ ꯑꯗꯩ ꯃꯈꯜ ꯃꯊꯦꯜ ꯃꯨꯛꯕꯥꯡ ꯀꯦꯛ ꯃꯣꯠ ꯁꯪꯒꯨꯝꯕ ꯅꯨꯡꯁꯤꯕꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯅꯁꯦ ꯃꯣꯏꯅ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯕꯤꯔꯦ ꯂꯥꯏꯛ ꯁꯤꯌꯥꯔ ꯈꯔ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯃꯃꯤꯡ ꯄꯟꯕ ꯆꯤꯊꯍꯧꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯂꯣꯏ ꯄꯟꯗ꯭ꯔꯒꯁꯨꯀꯣ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯃꯠꯇꯅꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯑꯩꯒꯤ ꯁꯥꯏꯠꯇꯩꯁꯨ ꯑꯉꯝꯕ ꯁꯞꯄꯣꯔꯠ ꯇꯧꯖꯔꯛꯀꯦ ꯂꯧꯔꯦ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯂꯧꯅꯕꯤꯅꯤꯀꯣ ꯍꯥꯡ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯒꯤ ꯑꯩꯈꯣꯏ ꯆꯥꯕꯒꯤ ꯆꯦꯅꯦꯜ ꯃꯌꯥꯝ ꯂꯩꯔꯤꯕ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯤꯕ ꯇꯟꯖꯥ ꯊꯣꯛꯑꯒꯗꯤ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯆꯥꯕꯒꯤ ꯑꯃꯃꯝ ꯑꯩ ꯍꯥꯎꯔꯁꯨ ꯍꯥꯎꯇ꯭ꯔꯁꯨ ꯑꯃꯃꯝꯗꯤ ꯆꯥꯕ ꯁꯤꯟꯖꯒꯦꯅ ꯈꯟꯖꯔꯤ ꯃꯌꯥꯝ ꯁꯣꯏꯗꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄꯤꯔꯛꯑꯒꯗꯤ ꯄꯥꯎ ꯄꯤꯕꯤꯔꯛꯑꯣ ꯆꯨꯞ ꯌꯥꯗꯕ ꯌꯥꯎꯋꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯏꯁꯥꯅ ꯊꯣꯡꯕꯅꯔ ꯈꯪꯗꯦ ꯃꯣꯔꯣꯛ ꯈꯔ ꯁꯥꯏ ꯃꯣꯔꯣꯛꯇꯤ ꯐꯖꯔꯦ ꯇꯞ ꯇꯞꯅ ꯐꯖꯈꯠꯂꯦ ꯉꯥꯛꯇꯪ ꯂꯩꯔꯗꯤ ꯆꯤꯝꯕꯥꯟꯒ ꯎꯇꯨꯡ ꯆꯥꯎꯔꯦ ꯍꯅꯨꯃꯥꯟ ꯁꯥꯗꯅ ꯑꯩꯈꯣꯏ ꯉꯧꯕꯗꯤ ꯐꯠ ꯐꯨꯠꯄ ꯋꯥ ꯃꯣꯔꯣꯛꯁꯤ ꯐꯖꯔꯦ
Sao nào cái này đã kìa. Có như thở rồi mà chứ này nói tiền của xin thật sao hay thật sao hiện giờ này này em nhau đấy mua đâu khi đấy nên mua đâu ăn thằng chân màเลยthầu rồi bây giờ tôi men thầu rồi chỉ vẫn tôi men à mua đâu ăn thằng chân là cái tàu cái này khăng nhỉ cái ăn khá là cái này đã mua khá hậu này chứ hậu có thở rồi mai piềm thở rồi đi mua khá mà cứ lên thực thật khá ăn là súp pin này kìa của này khăng đi không định cái đĩa hậu này không cho xin một quả xài thật phi rồi ngồi thật rồi xin dán cái thằng tầm đấy màu xà rồi càng cái saya yang sungan deh ai lá xà này phải lấy chứ cái này bước ông mà tầm này điên đám những ngầm đó ai nuôi một ăn thật sự là ngầm ra khôi chấm này khi có dầu nè giá xin giảm thật bướm chân như lời một giá nhiều dầu cái sao vậy may mà nằm ra Parah thế một rồi mẹ mẹ aja pasta ada sumang jam betal cái tàu mà này kalian cup học đọc rồi ta nào hôm nay hả đấy cái sừng ăn đây đấy một cái thằng kia mari mẹ mẹ
ꯎꯃꯣꯔꯣꯛ ꯃꯔꯤ ꯊꯥꯏꯕ ꯎꯃꯣꯔꯣꯛ ꯑꯅꯤꯅ ꯑꯗꯨꯝ ꯌꯥꯔꯗꯕꯖꯥ ꯑꯗꯣ ꯃꯣꯔꯣꯛ ꯁꯥꯏꯅ ꯍꯥꯎꯋꯦ ꯉꯝꯃꯤꯕ꯭ꯔꯥ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯌꯥꯗ꯭ꯔꯦ ꯎꯝ ꯑꯩꯗꯤ ꯈꯔ ꯇꯧꯔꯛꯀꯦꯅꯦ ꯍꯦ ꯁꯥꯔ ꯈꯥꯡꯒ ꯆꯥꯛ ꯂꯦꯝꯍꯟꯅꯗꯕꯤꯅꯤ ꯆꯥꯛ ꯂꯦꯝꯍꯟꯕ ꯃꯤ ꯐꯥꯏꯟ ꯇꯥꯕꯤꯅꯤꯀꯣ ꯊꯔꯣꯏ ꯃꯁꯤꯡ ꯍꯦꯟꯕ ꯍꯥꯏꯅꯒꯤ ꯆꯥꯛ ꯂꯦꯝꯕꯗ ꯍꯥꯏꯅꯗꯦ ꯌꯥꯗꯦ ꯌꯣꯡꯆꯥꯛꯁꯤꯡꯖꯨ ꯐꯖꯅ ꯁꯥꯏ ꯑꯁꯤ ꯆꯥꯎꯔꯒ ꯊꯔꯣꯏ ꯆꯨꯈꯠꯂꯛꯄꯁꯤꯗꯤ ꯌꯣꯡꯆꯥꯛꯁꯤꯡꯖꯨ ꯑꯝꯇ ꯇꯦꯁ ꯇꯧꯅꯦ ꯑꯩꯗꯤ ꯑꯅꯤꯔꯛ ꯂꯣꯏ ꯆꯥꯔꯦ ꯂꯣꯏꯔꯦ ꯄꯦꯜꯂꯦ ꯀꯣꯛ ꯉꯥꯎꯔꯦ ꯆꯨꯞꯄ ꯌꯥꯗꯕꯁꯨ ꯌꯥꯎꯋꯦ ꯃꯣꯔꯣꯛꯁꯦ ꯍꯥꯏꯖꯟꯅ ꯁꯥꯔꯦ ꯀꯥꯏꯗ ꯑꯩ ꯊꯔꯣꯏꯁꯦ ꯌꯥꯝ ꯆꯨ ꯉꯝꯗ꯭ꯔꯦ ꯂꯣꯏ ꯈꯟꯖꯜꯂꯦ ꯃꯣꯏꯅ ꯆꯥꯝꯃꯉꯥ ꯂꯣꯏꯔꯦ ꯑꯩꯗꯤ ꯌꯥꯝꯗꯤ ꯑꯗꯨꯝ ꯌꯥꯝꯕꯅꯤꯗ ꯃꯁꯤꯡ ꯊꯤꯕ ꯍꯧꯕ ꯌꯥꯔꯦꯅꯦ ꯌꯥꯝꯗꯤ ꯑꯗꯨꯝ ꯌꯥꯝꯕꯅꯦꯍꯦ ꯑꯩꯁꯨ ꯌꯦꯡꯉꯨꯔꯗꯤ ꯈꯜꯂꯣ ꯁꯣꯝꯗ ꯂꯩꯍꯧꯔꯦ ꯅꯩꯔꯒꯦ ꯍꯥꯎꯋꯦ ꯁꯥꯁꯨ ꯁꯥꯕ ꯈꯥꯡꯉꯤꯃꯤ ꯈꯥꯂꯤ ꯂꯧ ꯂꯩꯔꯝꯒꯅꯤꯀꯣ ꯐꯥꯁ ꯆꯥꯅꯣ ꯍꯣꯠꯅꯕꯗ ꯑꯔꯤꯕ ꯑꯝꯇ ꯊꯦꯡꯅꯗꯦꯕ ꯆꯦꯡ ꯑꯆꯨꯕꯁꯨ ꯂꯧꯔꯒꯦ ꯌꯥꯝ ꯍꯥꯎꯔꯦ ꯃꯣꯔꯣꯛ ꯁꯥꯕ ꯈꯔ ꯐꯔꯦ ꯁꯤꯡꯖꯨ ꯆꯥꯔꯕꯗꯤ ꯄꯨꯂꯞ ꯍꯦꯟꯖꯟꯈ꯭ꯔꯦ ꯌꯥꯝ ꯍꯥꯎꯕ ꯊꯔꯣꯏꯁꯤꯕꯨ ꯀꯅꯥꯅ ꯆꯥꯕ ꯌꯥꯏꯅ ꯍꯧꯗꯣꯛꯑꯝꯃꯤꯅꯣ ꯈꯪꯗꯦꯃꯤ ꯅꯠꯇ꯭ꯔꯣ ꯊꯔꯣꯏꯗ ꯃꯣꯔꯣꯛ ꯁꯥꯒꯠꯂꯛꯑꯀꯥꯟꯗ ꯆꯨꯞꯄ ꯌꯥꯔꯛꯇꯕꯁꯤꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯖꯕꯅꯦꯕ ꯃꯄꯥꯟꯗ ꯑꯃꯨꯛ ꯂꯩ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯃꯨꯛ ꯂꯩ ꯀꯅꯥꯅ ꯍꯧꯗꯣꯛꯑꯝꯃ ꯐꯥꯔ ꯆꯥꯕ ꯍꯧꯔꯤꯅꯣ ꯈꯪꯗꯦꯕ ꯑꯗꯒꯤ ꯃꯤ ꯎ ꯃꯈꯜ ꯃꯌꯥꯝ ꯍꯧꯔꯤ ꯎ ꯃꯌꯥꯝꯁꯤ ꯃꯅꯨꯡꯗ ꯎꯊꯨꯝꯒ ꯍꯥꯏꯖꯟꯗꯅ ꯎ ꯈꯔ ꯊꯨꯝꯕꯗꯅ ꯎꯊꯨꯝꯒ ꯍꯥꯏꯖꯟꯗꯅ ꯍꯥꯏꯗ꯭ꯔꯥ ꯍꯩꯕ꯭ꯔꯥꯒꯥꯅ ꯍꯩꯕ꯭ꯔꯥꯒ ꯍꯥꯏꯖꯟꯗꯅ ꯎꯁꯤ ꯃꯈꯜ ꯃꯌꯥꯝ ꯂꯩꯅꯦꯕ ꯎ ꯃꯈꯜ ꯃꯌꯥꯝꯗꯨ ꯃꯅꯨꯡꯗ ꯁꯤ ꯎꯁꯤ ꯂꯣꯏ ꯇꯦꯁ ꯇꯧꯕ꯭ꯔꯥ ꯈꯪꯗꯦꯃꯦ ꯀꯧꯕꯤꯂꯥ ꯃꯅꯥꯗꯤ ꯀꯅꯥꯝ ꯆꯥꯗꯦ ꯀꯅꯥꯝ ꯆꯥꯗꯦ ꯀꯧꯕꯤꯂꯥ ꯃꯅꯥꯗꯤ ꯀꯦꯒꯦ ꯃꯅꯥ ꯇꯦꯔꯥ ꯃꯅꯥ ꯀꯅꯥꯝ ꯆꯥꯗꯦ ꯀꯅꯥꯝ ꯆꯥꯗꯦ ꯎꯊꯨꯝ ꯀꯥꯏꯅ ꯆꯥ ꯂꯩꯔꯝꯃꯤ ꯀꯅꯥꯅ ꯍꯧꯗꯣꯔꯛꯏꯅꯣ ꯈꯪꯗꯦꯕ ꯃꯃꯥꯡꯉꯩ ꯑꯍꯟꯈꯩꯁꯦ ꯁꯤꯡꯗꯤ ꯁꯤꯡꯕꯖꯥꯠꯅꯤ ꯑꯍꯥꯎꯕ ꯉꯥ ꯈꯟꯖꯜꯂ ꯊꯝꯃꯦ ꯆꯥꯕ ꯂꯣꯏꯁꯜꯂꯦ ꯑꯩꯗꯤ ꯑꯩꯗꯤ ꯂꯣꯏꯁꯜꯂꯅꯤ ꯁꯤꯗꯤ ꯁꯣꯏꯔꯦ ꯆꯥꯕ ꯍꯥꯟꯕꯤ ꯇꯥꯟꯅꯔꯝꯒꯗꯕꯅꯦ ꯄꯨꯈꯝꯁꯦ ꯁꯣꯏꯔꯦꯕ ꯑꯗꯨꯏꯗꯤ ꯐꯥꯁ ꯇꯥꯒꯗꯕ ꯃꯁꯤꯡ ꯊꯤꯕ ꯍꯧꯕ ꯌꯥꯔꯦ ꯍꯧꯖꯤꯛ
Tharoi masing manga to join he lai nuin jagi challenge soire sidi leibra place sa ba han mi tan na de do ai na ha lai first time challenge soire ne chak chưa cái nó tong han tok tar nang du chiên ba tan ma man jale sa to ka nam chen de ko to chat ta re nan ai nga za hai kim man mon ta re sidi rồi xin ra đâu na ba ni yam lao ai mong ni last nhưng hãy nghĩ ta tầm ta ai đi rồi ai pasta rồi moi ni second third tao rồi đâu đi mà sinh được khăng này hỏi ai thì nè mai ai thì nè yaar ba một làm ba ai nuôi nhìn khá thì hiền lớn rồi mà sinh nhớ tôi có sao hẳn với đến pasta mẹ em lôi đây tôi chơi ấy sẽ kiến ta này second time mà third time mà sinh thì nè mai mày chết rồi anh đi thì bị one thì nè mai mày cái chết rồi mà khali lộc chân như nào cơ anh đi cái nó khali cái nó sama này rồi khali lộc chân liền mà nè bạn cái gì lộc chân này nào one ahum two mari three manga baru four tara five tangwa satu six saipan seven kun ma thôi eight kulum thôi kun mari nine ai kun mari ani tv kun mari 11 12 13 14 15 16 17 18 19 20 21 22 23 23 tharoi manung da luole 20 24 25 26 27 28 29 30 30 31 32 32 33 half half nang dao khai adami ne khoi half na te full khoi ani chi chap sa na gre ama sita khoi 48 nang 30 ka kya hoji da sita le re no sita nang sala isa wa ti ware sita bni 30 kya no ji da 32 32 32 half ani adu 30 half adu kya ta re to 60 ga 465 nang kya 31 31 kya ta re 62 ya maina fast hai okay ma'am khoi saba challenge se thoroi masing de first ta re ngobo second ta re ina third ta re saba lore pudi de in hale ado ma'am chumna sum challenge taw bune khoi yamna first ta re second ta third ta re thoroi ji se na yam saba ngam jadam ne ado khoi masi gi di khoi saba video je ma'am sai do losin jara ga ado ma'am na khoi video se tang sab de yeng bodan ngai bi tar ga de like share tau birama subscribe tau birama subscribe to bio así de mucho me am matang da Kainer siren se- ba mema sarke